Sadisat ki Bizapur mawising na phumlamba IED pokhaibe jawan ama sokli. Sadisat ki Bizapur district mawising na phumlamba improvised explosive device IED ma pokhairakpadigi Central Reserve Police Force CRPF ki Cobra Unit ki jawan ama sokli haina police na phongdokhri. Thaudo odungra nungthil Bizapur district ki Usur Police Station ki manung chana laiba forest area ma da thokibani. Police officer amana phongdokpigi matungina Usur Police Station ki manung chana laiba makhoi gi pujari kanker camp tagi Cobra Unit ki team amana forest area aduda operation cha tharingai re jawan aduna soiduna net lobadigi pressure IED du khairakibani soklaba jawan adu medical center amada pukhatkibaga loinana hauzik mahak ki phibam khudong thiningai oidre haina official duna phongdokli Panbayabadi Bizapur yauna district tare na saba Basta region ki manung hanjanba mafam singda mawi singna IED sing phumlamba amasum pokhaibagi thaudok toina thoklibani amasum sagol se numitasu Bizapur district ta mawi singna phumlamba IED ma pokhairapadigi nupa macha masoki September 13 dina Dantewa district ta mawi singna phumlamba IED ma pokhairapadigi CRPF ki personnel ani soki August 15 su Bizapur district mawi singna phumlamba IED ama pokhairakpadigi state police ki unit ama oiriba district reserve guard DRG ki jawan ama sikhibaga loinan atopa ahum na sokhi August 13 su district asimakta thokiba sapmanaba thawdo amada DRG ki sub inspector ama sokhi August 3 amasum August 3 da su Bizapur district mawi singna phumlamba IED sing pokhairakpadigi sahi kun suraba miwema amasum sahi yangkai suraba miwema sokhi Mamangda July kundasu Bizapur district mawi singna phumlamba IED ma pokhairakpadigi sei taraga taruk khakta ngaidiba nupa macha ama aruba phibam sokhi Mamangda July kundasu Bizapur district mawi singna phumlamba IED ma pokhairakpadi sei tara taruk khakta ngaidiba nupa macha ama aruba phibam sokhi July 18 dasu district asimakta thokiba sapmanaba thawdo amada nupi macha ama yauna Miyoi ahum asu opanangki July 9 su district shida IED ma pokhairakpadigi Central Reserve Police Force CRPF ki personnel ani asopanangki July amada su district asimakta thokiba sapmanaba thawdo amada khunja ama aruba phiyam sokhi June 9 dana Sukma district mawising IED ma pokhairakpadigi additional superintendent of police Konta division Akash Rao Gere punje sikhibaga loinana atopa police personnel ahum sokhi May Kuntradana Bizapur district thokiba sapmanaba thawdo amada inkhalakliba nupa macha ama yauna misam ahum sokhi April 8 su district asimaktada mawisingna phumlamba IED ma pokhairakpadigi CRPF jawanam asopanangki April 8 na Narayanpur district mawisingna phumlamba IED ma pokhairakpadigi truck driver ama sokpaga loinana April 3 dana district asimaktada thokiba sapmanaba thawdo amada Miyoi ama sikhi amasum atopa man sokhi March 18 dana Bizapur district thokiba sapmanaba thawdo amada nupi ama asopanangki March 19 dana Narayanpur district mawisingna IED ama pokhailakpadigi Buster 5 ki jawan ama sokhi March 19 dasu Bizapur district mawisingna IED ama pokhailakpadigi security personnel ani sokhibaga loinana March 3 dana Narayanpur district sapmanaba thawdo amada laborer ama sikhi amasum amana asopanangki hari Ngamkhei wangmadagi theory sing sangsilakpa hanthare BSF Kashmir gi line of control paring the security force na missing na singba hengatpa amasum anoba makhal gi surveillance gadget sing sijanabana maram oiraduna Ngamkhei wangmadagi theory sing sangsilakpa hanthare haina BSF ki senior officer mana phongdokre adupo belly asida sangsilakna bagi dama haujuksu line of control wangmada leiba launch pad singda theory singai dun laidi haina border security force BSF Kashmir frontier gi inspector general Ashok Yadavna phongdorakli line of control paring gi phibam gi matana permission da hangmada Yadavna haiki BSF amasum army na line of control paring da missing na singba hengatpa section thorang khatpa amasum anoba makhal gi surveillance gadget sing sijanabana theory sing sangsilakli honarakpa mai pakpa ngamdre Magna Haiki intelligence report singi matung in haujik su belly asida sanglaknabagi damak line of control wangmada leiba launch pad singda theory sing khodong saba ngaiduna leiri haujik ningthamtha yorakadaba tha anirom tamangai selakpaga loinana ningthamtha gi un laktringai gi mamangda makhoi theory sing belly asida sanglaknaba honarakpa yai adubu makhoi na honarakpa khudima mai pak handanaba
security forcing mapung phana sem sadunu lei haina makna phongdokhi launch pad singda lairiba tourist punamak foreigners sing ne haba wafam sumangna thamki amasum launch pad singda ngaiduna lairiba tourist masing gi matangna hangbada IDG na ki makhoi gi masing asi matam gi matung ina hongi adobu intelligence report sing amasum analysis sing gi matung ina mahausana launch pad singda tourist samadigi samga kullom phawbu lei haba wafam makna phongdokhi ama Nongmei na kaptuna hatlamle amana sokli Uttar Pradesh ki Bulsohar district Miyoi kangbu amana Miyoi ama Nongmei na kaptuna hatlambaga loina atopa amana sokle haina police na phongdokre Superintendent of Police City Shankar Prasad na phongdokgi matungina thawdo adu Bulsohar gi Khanpur khunda ngarang numidang thokibani laikidra ba Miyoi dugi maming Sonu Sharma Saikuntra kawi amasum asokpaduna basti kawi haina phongdokladuna mahakna ki Banti Bulsuar District Hospital Pukatki Bugaloin House Umaki Pibam Kudong Tine Odre, SP Nike, Sono Musum Banting Numidang, Kakotagi, Kanpur Halapada Miyoi Mangana Numena Capsula Pudur Etek or Kibani, House accusing a Dugi Kungulina Bohonari Haina Manasu, Makatana Fungdokli. Bihargi Assembly Mikal, Zediuna Mirepki list finalized Taure Party Lusingba, Bihar Sit Yenaviki Matang India Block Manung the Yanada Balate, Pawan Kera. Bihar ki State Minister Nitish Kumar ki Janata Dal Yuna lakliba Bihar ki Assembly Mikal ki damak makoi ki mirep ki list finalized tawre amadi sitting MLA mari drop tawrabu yai haina party ki senior lusingba mana phongdokre masak maming takthokpa pamdaba Janata Dal Yu ki senior lusingba mana haiki party asina sterasi ki apunba sit chani ga nifugum do gi manung da samaga ahumda Mikal thengnaraba yai adobu hiram sigi matangda formal oiba waphamdi NDA gi senior lusingba singna lakthokani formal oina lakthokadaba taraba suma koina Mikal thengnagadaba chit sing masak khangdokle hairiba chit sing adu gi mirep singsu finalize tawri haina mangna phongdokhi mangnai ki thabak phajana tawdaba sitting MLA mari party na anoba mirep singna mut sindoklagani masigi mathakta Khagaria district ki Parbata sitasu makoina anoba mirep ama thagalagani Parbata gi Janata Dal Yu gi MLA Sanjit Kumar mamang sayol opposition RJD da yawkrabani Wangamagi pakhumna Janata Dal Yu gi lusingba dun haki thabak phajana tawdabagi damak sitting MLA singi mahut anoba mirep thagat kadawriba assembly constituency mari du Babalpur Nawada amasum Basta district ki manung sana laibisini makoi gi constituency singi yumpham oiraga voter singdagi phangwa feedback te yumpham oiraga anoba mirep thaganabigi warep lawkhibani haina sumakna phongdokhiena pausna makhatana pali mangnai ki thabak tawdabe MLA sing lakliba mikhal sida muhana thagatpa tawre heba wapam makoi gi central leaders singna leadership na hana na mayek singna khanganma laikhren su pausna makhatana phongdorakli laibak thibe thawdo ama delegi munika thokre hairi hariba thawdo si Naha Oribi Nupi Maza Binsi, Ningnei Them Kongsai, Koki community ki oiba Nupi asi Mahaki, life in partner Oriba Maki boyfriend, Maitei Pangal, Muslim community ki oiba Miyoi Siga, Kiba October gi tang taragani thogi numidang da Sina Pangleba Pauma, Tazaning Pauma, social media sin the Tadong. Tazaning Pau Sina preliminary report ki matung inadi, Mamang gi matam na su hairiba, Kopalasi, Ningai Sindana Balaki, Roinana. Haukiba numidang weram haibadi October gi tang taragani thogi numidang gi pung mapan makhaidagi na numidang gi pung tara muk taba matamasida akan mamongda makhoi ani gi marakta ningai singdana ba laki hairi hairiba nungdang sida makhoi ani sina phangkibani hairi house ki owner sina authority singda complaint tawraba matungda police singna hairiba thawai yaudro haksang singna si recover tawre loinana makhatana examine tawnabagi damakta investigation sa thaba hawkhre haba wapam ama phongdoknaragli kyamuk suma paw no haibadu myam puna makhatana ngamina si